Lona thingkhraba lalhoulup Socialist Revolutionary Party Sorepa Kangleipak Central Military Bureau gi Paotak Matung ina lupna kupna khannaraba matung Ingourok Makha Leikai dagi Pathou 2nd Lieutenant Keisham Hemanta atoppa ming Rony chahi nifunithoi Makhongda Kappagi Cheirak Pibani hairi lalhoulup asigi Secretary Publicity and Organization MC Yaipabi na khudek piduna thadorpa cherol amana hai Pathou Keisham Hemanta na Maranai oina miyamdagi sel khairamba mayai kaba chinjak sizinaramba amadi makhataba yawal lanmi sing aranba lambida punaba hotnarambagi damal lupna cheirak ase pibani mahakta natana mahakal loinana aranba lambida yawal ihogi mayokta thabak tawminaramba khudingmakna aranba thabak sing ase tawba khudakta lepnaba khangale loinana lup asegi mingda yawaloi saduna Senja thumja tauba mayai kaba chinjak sizinaduna lup ase miyamda lana uhanaba hotnaba pumnamakta hena kanba cheirak pigane masagi aranba semdok chanabagi damal akanba cheirak pikidrabasu matungda amuk hana lupki mayokta thabak tawraklabadi masidagi henna hakba cheirak pigane haina cherol asena khangalakle